ngasi phong toan Manipuri sifong singdigi amasum thokiba thawdo wathok singdigi maru oiba I pausing khongacharaga Manipur top channel gi maikai digi ma'am da share tawzigi ahanbada maru oiba paw ama oina ma'am Kaubru singthaki khubam gi saruk khara thugairamle Kaubru singthak ta leiba ikom pukri natragana Anji pukri haina su khangnaba lai gi pukri aduga manak nakna leiba Kaubru laifamlen gi saruk ama oina maitei singna ira thongni tawriba ima ipa haina khangnaba taibang pan ba semba mapuna miyoiba jati semkhibani haina thajanariba maitei singna ngasi phawbada ira thongni tawduna lagliba nungpak adugi makhong nauna sekna inkhatuna amba ira thonggi saruk khara ngasidagi minute khranigi mamang vairamle masigi masala hawki December of the Manipur Raja Savagi MP Ningtau Laisem Sana Zawagi Ming the Mahana Sana Ima Pakuba Madugi Manata Sagada Laisang Amasung Mitung Sang Amagi Ure Uyum Tam Kiba Nungi Plate Su Sakang the Basina Mapam Kang the Mangan Cre Sekna Sankatpa Tugairam Libadugi Seki Saruadu Laipamlen Adudagi Krasa Tolaga Labor Mapam the Hundoktuna Tanamki Ngarang MLA Rameshona Kabru Singtakta Tunglaba Matuna Laipamlen Sing Matang Lai Kurumbaga Loinana Semgat Sagat Nabagi Yangsin Laipamlen Aduda Say Kudingi Ira Tony Tauriba Laipam Adubu Sienariba Kangbuna Laipamadugi Mamanga Nauna Sekna Sankat Kiba Irat Pamgi Sarukara Ngasigi Numit Karanigi Mamanga Sakang the Bissing Tuwairam Le Haina MLA L Ramesor Maitegi Mapam the Pautam Kip Laipamlen Adugi Sarukara Tuwairam Baduda MLA Ramesorna Mai Hauna Sauki Amasum Madugi Matakta Ima Ipa Haina Kangnava Asoba Nungpak Ama Ladiba Laipamlen Adugi Manak Nakna Singmaida Uzao Kaya Hoduna Pumsang Sang Leramba Mapam Adusu Ngasidagi Say Karagi Mamangdagi Horaga Yam Natoina Sakang the Bamui Krana Laglaga Mai Tadopodagi Uayamba Maina Saktuna Mangantakalambadagi Singmai Edopungko Kokle Suhari Amasunga Seyuk Makatan MLA El Ramesona Kabru Singdola Ladiba Koklen Haidiba Lining Taugi Kuba Madu Yauna Laipam Kya Kurum Laba Matunda Makakum Taraktuna Ima Ipa Laipamlen Adugi Akoi Bayauna Laipamlen Karagi Mapam Karada MLA Puna Lakminaba Kairau Kendradagi Maki Walker Sahum Romga Loinana Social Service Toduna Kabru Lai Kurumba Lakpasingna Hundolamba plastic yauna fata haudi kya singdokpagi thoram pangthoki social service tawbra kabrugi ima epa laifamlen adudagi khara satholaga leiba fata haudi marakta sakhangdaba singna thugairam base ki saruk khara workers singna thingnarakhi kabru laifamlen da leiba ima epa laifamna nauna sekna sankhatpa laigi irat phamadubu thugairam gi sek singadu ubra thamoi sokna MLL Rameshona hai Kabru Laipamlen the lady Ima Palepamgi Irat from Sarukara, Tugaram Bamasu Manak Poda Manipurgi Raja Savagi MP Laisem Sana Zabana, Maki Pandagi, Sagada Balagi Sanglengi, Ure Uyungi Nung, Mapam Kangdana, Mangan Kibasi, Laibak Tibini, Maite Zatina, Lai Makni Kanjariba Lagi Kubambo, Tugairam Bashilebak Tibini, Zatiamagi, Laipamlen, Tugairi Bakangbu, Dusu, Mako in a palms of lining. Ama sungsoi shuadana salamgani atopa zatina ningliba laifamlen amasung laigi khubambu thugaigadabani haina makoina ningliba ishor aduna di khak hairamloi tasengna hairakpa leibara haibadi khangdre haiki kabru laifamlen gi imai pa laifamgi sarukara thugairambabu amasum manang nakna laisang amasum Mitung sang ama Manipur Raja Sabagi MP Ningthau Laisem Sana Zawagi Mingda Sanaba Orayum Tamlam Kiba Plate Pusakang Nabasingna Mapam Kangandana Mangan Kibabu Piendaba Amasum Yaning the Bafungdo Laduna Mausakan Maluki President Dodo Nasupiendaba of Kafungdoki Amasum Kabrule Pamlen Yakoi Beda Ukia Hauriba Umangbo Masakang the Basina Yamna Toina Lamaita Duna Paktaknana Mangantakanba Tawong Silebak Tibini Lamaita Bisinga Duna Tuan Mapam Karagi Maita Duna Umang Sing Mangantakanba Si Matunda Tahunjaning de Kabru Lepamlen Yakoi with the lady but Mui Kra Sing Nabadagi Hangluragasu Makoina Taudi Hain Hector Kumi Adobo Kabru Lepamlen Yakoi with the Leramba Umang Sing Digi Tolakpa Sa Use Kayabudi Kabrugi Akoi with the Kundari Bissing the Numaina Kaptuna Hatpi Begi Tawong Sing the Yamna Toina Satari Masilebak Tibini Tawai Dava Tabakni Mahausa Lairembina Bibiramba Sa Use Kayabu Kanminasi Hana Dodo Luang Sumakatan Fundoki Amasumakasa Tarakpoina Topa Pawamana Kabru Ka Kibasingi Gari Sakang the Bissing the Tugairamle How Kiban the Mitranigi Mamana Kabru Kana but Lambi Paring Oriba Like Kota
uku thugairamba lambida thampin sakhairamlaba matung laifamlen asida lai khurumnabagi sing ka khringaida singkhong na khamduna thamlamba alto car amadi bolero gari gi nakal gi amadi mamangi mingsel sing sakhangdaba kharana thugairaga thambiramle hairi hiramasiga mari lainana kabru lai khurumnaba singkariba singbu seba toriba KKL gi secretary general ngamkhai lakpa luwang hai ngasi nungthil pungani makhairum ta baduwaida kabru karuba miyoi kharana lup asida laktuna makhoi gari thugaire haidana wakalaki wakat asidagi KKL gi thaumising mafam adu tamna sangsinki gari amasung ngasi gari thugairam liba mafam asi laikot lambi paringi mamang thakta uku thugairam khiba mafam adudagi kilometer anirom satlaga leiba kabru singi singkhong da khara naitom oina khamdana leiba gari singbu sakhangdaba singna thugairam bani haina spau sina panki atopa aten ba paw manamo Salai Women Depositor Group na CM na memorandum pisinkre Salai Women Depositors Group na depositors singna thengnariba awaba si yengbiduna lenga ki maikei digi thapak lakhot pinaba Manipur gi minister da aiba wakat chirol ama pisinkre hainasu paw mana palli makasa tharak poina to pa paw khara namo veterinary gi under secretary da lupa crore amagi compensation pinaba legal notice pikre Manipur lenga ki Secretariat Veterinary and Animal Husbandry Department gi under Secretary Roshan Sapam the lupa crore amagi compensation gi sanpam pinanaba legal notice pikre hari pausi isna phangwa pauna hairibadi legal notice adu loisanga simakta deputy director oiriba Dr Sarungbam Indragi maikaidigi liwa lambi baukul makhongi maibam laikai da leiba advocate oinam Bijoy Chandra na pikhibani hari advocate asigi maikaidigi ngarang loising asigi under secretary da pikiba legal notice adu Code of Civil Procedure 1908 ki section 80 gi makha da pikibani hari loinana legal notice adu na phongdokiba wafam singi manungda loising asigi under secretary asina maki loising asimakta da thabak toriba deputy director asigi maikaida inhuman amasum illegals oiba thabak sing chathaduna personal inconvenience demax thole haibaga loinena masigi damak lupa crore amagi compensation gi senpham asi pigadabani bani so haidi amasum atopa pawamana Ministry of Home Affairs na state sing numit taraga marini gi localized lockdown thamna ba poktak pikre COVID-19 infection khangen hengalakpa thingnanabagidam mafam mafam gi yenglaga numit taraga marini gi athingbasing thamnaba masum laisat laksinanabagi thawrangsing section na ngaknaba Ministry of Home Affairs MHA na state sing da khangan khre ningthokaba numite state sing da hiba letter amada Union Home Secretary Ajoy Kumar Balan haki mamang da amukta thokidriba mawong da infection ka hena wangkhalagli basi yengduna hauzik oirangli ba phibam asi laksinana bi state sing amasum union territory singna COVID-19 management amasum control gi akan ba thawrang sing khanagadabani amasum state sing amasum union territory singna phibam gi matung ina COVID-19 sandorakpa laksinana ba district sub district amadi city ward level da athingba sing thamgadabani haina su pawsna palli amasum atopa pawa manamo Indonaga Stock to Home Affairs ki mathau leite NSNIM kumja English mo samapan maudraga tarit ki August amadagi hauna NSNIM amadi Government of India gi marakta sa tharakiba Indonaga 6 fire gi wari sanabat leba asigi khwaidi gi awangba tha oiriba Prime Minister gi thabak khaktada wari sanagani haina yanase inaduna lakpa maramna Union of Home Affairs Minister Amit Shah na lup asigi mayokta thamkiba wafam singa du satnaba yaroi Ministry asigi mathau tade haina NSNIM na thadarok pasirol aman hairi naga singi tokhaiba constitution amadi firal lehengadabani haina matam kyagi mamangdagi taksinduna laklabasu naga gi firal asi government ki office singda sijinabada athingba thamli harau kumai khaktada sijinaba yabagi mawongda leiri sera asida Ministry of Home Affairs ki makerigi lup asibu hunduna ngang ki wafam kyana naga miyam da asawba madi pen da phungdo khale British na palingai digi hauna ngasi phawba naga gi firal asi laikha ta ki balaitri maramasina naga miyam na phurup asigi firal bu matam supda yokhat papami firal asi national flag oina sizinasi haiba nati hainsu pausna makhata na palli loishalak poina Myanmar go update masang tang Myanmar da share tawzaramge Myanmar current rebel sing army base ama khudum chanchingkhre military na nongthak gi landa khre
ethnic current rebel singna Thailand ga lona bada leiba Myanmar army gi base ma khudum sansinkhre thaudo adugi matang dagi military na nongthak dagi landaba gi thabak sa tharaki hairi haukiba February amada military na ku tawduna leba asigi civilian sarkar lathokibadagi military gi mayok ta pian ba kya lairing talakta current rebel singna base khudum sansinkhiba si maikai kya gi pungning thogat pa thaudo ama oidi Galira spokesman senior oiraba Thailand gi official amasum relief worker amana phongdokibada amasum army base khudum sanchinbagi thaudo adugi matungda military na rebel force ki makhut leiba khungang singda pung kayamarup nongthaktagi landarakhi hairi amasum greater autonomy taliba minority gi main political group current national union KNU gi spokesman amana phongdokibagi matungina makhoi khulai paiba wing na ngasi ayu pung mangarom tabada army base ta landa aduna mai thadokhi hairi amasum KNU gi foreign affairs ki makok pado sautauni na attack aduda asiana thokpagi chapsa adudi khangdi haina phongdokhi Myanmar military gi maikaidi gi sukudaki oina wafam amata phongdoktri amasum Thailand ga lonaba nongpok Myanmar gi lamdam kia control toriba KNU asi Aung San Suu Kyi gi sarkar lauthokibagi mayokta leiba resistance movement gi naksinaba alliance amoiri amasum asigi khulai paibe wing aduna current national liberation army kauri aduga Thailand gi maikaidi gi namba video da Silwin Turel gi mapanda leiba military position da mai sakpa ukhi amasum Silwin Turel asina Myanmar amasum Thailand asi khaidokpani aduga haukiba February thadagi current rebel amasum military gi marakta khut thoknabagi sang yamna hengalagli rebel singi attack yamna kanchilakpagi military na haukiba March 13 gi nongthaktagi landaba hauki hainasu pausna makatan phongdorakli amasum losilakpo ena mem Assam gi Sonitpur district Zauji earthquake ama hajiki haki mamang la tawkhri hari myam aduga earthquake si myam magnitude si 4.7 hits ne aduga magi epicenter si myam si earthquake si epicenter si magi dips na 10 km located on latitude 26.71 degrees ni north amasum longitude na 92.63 degree ni east aduga magi mafam sina Tezpur area ne Sonitpur district ki amasum hauzik nge haki mamang north east side thokiba earthquake aduna suwan kiba yumsing kya amasu juzik myam magi sakpham sing photo oina social media da viral oinari bine katang di kan ngre myam sigi earthquake se adu myam di khangna hobi bi yaw khangna ragadi sudana myam su comment box ta pibira moina Manipur top channel gi mekai di request tawjiri gi myam hauzik gi na de matang se lusin jaragi do pathok sa gi so ki balan ki kya yars myam nangak pigani and thank you